Ngasidagi Manipur Heli Service Chief Minister N Birena Imphal International Airport pangthokpa thoram amada nauna relaunching tawkhre. Ministry of Home Affairs ki subsidized scheme gi makhada State Transport Department chinduna pangthokpa relaunching gi thoram aduda Deputy Chief Minister Y Joy Kumar yauna Minister Singh amadi MLA kaya su saruk yaki. Transport Department ki official kaya su saruk yakiba thoram aduda Chief Minister N Birena makha taraduna haukiba February mapal dagi service asi lepkibani. Mamangda Pawon Hangsda service salayamba adu makoigi matam loikibadagi nauna retender tawduna Global Bestra Helicopter Limited na service asi ngasidagi salaiba hawbani. Atopa state kharada heli service leiraga aikoi su kari gi leiba yaroi haiba wafamdagi service asi leinanaba sakara sina paikhatpa thaurang amani haina phongdoki. MS Global Bestra Helicopter Limited New Delhi in 2020 की मार्च के मार्च में फाउगी वाला सर्विस प्रोवाइडर वाला कर फिजिकली से 2020 की मार्च की तारीख 19 मार्च में फाउगी ने अदुना सही ट्रामा हेनरीबा भिंटी असमदि सीटिंग कैपेसिटी निपान दगिना ट्रेन थ्री फाउगी तोंगबा याबा बेल 41412F हेलीकॉप्टर से नगनी सत्खिबा जुलाई 19 दा MS Global Bestra Helicopter Limited का MOU साइन तौनो खरे कनागुम्बी अखोगी सिटी इसी टूर तौनिंगबा साइट सीइंग तौनिंगबा टूरिस्ट की पर्पस दा लोकताक करी पायरगा खोलगा यंगनिंगबा हैदारेने अदुगुम्बदुसु सम 2000 गुम्बा पर हेड लौरगा हेलीकॉप्टर तोंगगा दम लोकताक गेंगबा सिंग गेंगबा खोटबा दम तौबगी मदुगी प्रोविजन सु हमननबा एफिकन्ना 2018 के September 18 da ahan boina Imphal Jiribam Heli Service haudokhraba matung 2019 gi February 9 da service asi lepkibani. Ngasi nauna hangdokpaga loinana N Birena makha taraduna heli service asi haudokpaga loinana Imphal gi akoiba sing yauna koina yengba yabagi khudong saba amasu thamnanaba honaragani. Imphal International Airport asida atopa runway amasu thamnanaba thorang taure. Hana lepkiba Imphal Silchar flight amuk ana leiragani. International flight service oina Imphal Mandalay service athubada leiragani. Masida natana Imphal Silchar Delhi, Imphal Aizon Delhi amadi Imphal Agartala Delhi service su athubada leiragani. Masida natana ahing lekpa yaba flight amasu thamnanaba wari sanaba leire. Ngasidagi haudokliba heli service asina miyamda kanaba ama soidana piba ngamlagani haina phongdoki. Akoi night hold over kanom ka flight namaka ayung anta da satpa yaba ayung anta salaga ada Delhi da kai khara unnajar moga evening halakwa yabagi port ama khatnga ikoi tobiyo haina flight nam khataga ikoi madugi request obune do ministry na madugi damta koi meeting tore aduga koi karamba flight operator hunjike haibagi port ama yam kanna honare adagi hana leiramdaba Imphal Dibrugarh ju akhoi direct pai Imphal dagi Dibrugarh pai na bagi sigi proposal jebane thuna horani ane khoi thajaba leire aduga Delhi dagi Silchar Imphal adagi Imphal dagi Silchar Delhi adagi Delhi Aizol Imphal Aizol Delhi adagi Delhi Agartala aduga Imphal Agartala Delhi sigi connectivity tawroga da ahumje sima jo khoi am shortly udan thar gi makha da khoi launch tongna ba state government na kanna madu tied up tongna jari hause aigi nakan da lai basi Manipur gi Chief Minister N Birena hairiba mafam asidagi Imphal to More Imphal to Jiribam amadi Imphal to Tamenglong gi heli service haudoktuna hojti ngasi ebenumit asidagi hauduna mafam asidagi Imphal to More Imphal to Jiribam amsung Imphal to Tamenglong satpada asugmatik araiba mongda yobangam lagani masimag Manipur Saka gi N Birena lusingba sakar asina miyam gi damakta tamba kudol amani camera person Sarasandagalona Paudam Jariva Nabukuma Kaupam Times of Manipur Imphal International Airport.